Thoubal District in Nongpok Sekmai Police Station ke manung chanba Yairipok Kakmayai ke Kakmayai Upper Primary School Leiba Amadi Irb ke post ke shakkhangdaba singna Nongmei Lakkhiba thoudok adubu Yaningdaba phongdoktuna ngasi Kakmayai da meeyamna wakat meepham phamkhre Eastern Youth Union Club Kakmayai Amadi Irb na sinduna ngasi pangthokkiba wakat meepham aduda saruk yakhiba Irb Amadi Club ke maike ke Phongdorakli ki matung inna Kakmayai khungang asiga yamna naknana kugi khun taramari taramanga leiribane yeknaba singna landarakadra haibagi mipai naringai talak asida khungang asibu ngakriba amadi Irb dagi shakkhangdaba singna overpower tawduna Nongmei Lakkhiba ase khunja singna thamoi sokna nuaite khungang asida leiramba miyam mamangda lanjenaduna relief camp ta changsafam loduna leirambadagi Kakmayai mamang lekai amadi Kakmayai Upper Primary School da amadi Irb leiduna khun ase ingak senbadagi khunja sing tangdu leitana leiba ngamnibine adubu ngarangi thoudok asina maram oiraga security sing ase lengakna lokatbikre khunja sing ase amuk hana lanjenba taribra haina nuaitaba phongdokpagaloinana ahenba force sing thambiraknaba Manipur lenga ki pukning chaslakri Megi tang ahumdagi haurakhiba lanjina maram morakanda koi gi Kakmayai khunjingje khungi praja singje loina lanjena rorabani adubu akoi gi padana mati jilana azawa thongdang lobiduna government gi side ta haijabadagi Irb singje thamakpadagi akoi je tangdu laitana sudana nomdana laijare koi gi Kakmayai khul haribasi sidagi na kilometer makhai masalaganda ki khuntare ki khuntara mari manga tare red zone area ni masidaida akoi government side ta haijarakanda Irb singje laibadagi akoi tangdu laitana laijare adu sumai tawdana Irb singje lairakanjida akoi laijariba akoi nungai laijariba akoi je khulai paiba la kan jan namdana khulai sumun bida ragati akoi kamaina laini Irb singje lokha kharabani na akoi lai ta sengna kan laiba ngamjararoi